Single use plastic sing sizinaba toknaba amade thengnaba aikhoi khudingmakna warep lawminabagi matam oire haina Kha Manipur College Kakching ki principal Dr. O Rudrababuna phongdorakli Directorate of Environment and Climate Change ke Green Education Program ge makhada chathariba plastic free zone campaign ke saruk ama oina Kha Manipur College ki Environmental Science Unit Eco Club amasong NCC unit na sinduna chatkhiba khongchat ama lamthabagi thoramda wafam ase phongdokhibani mahakna makhata na hai khongjat asi single use plastic ki potlam sing asina mahausa gi khalda chauna kaipa piri haibase aikhoi khudingmakna wakhal taminana ba paujil puba khongjat ni aikhoina aikhoi gi tungi mirol gi damak khallaga single use plastic na manghaliba kaya ase mipum khudingmakta wakhal tahanba masong single use plastic sizinadana bagi warep lawmina bagi tangai fadaba lai haina so mahakna makhata na phongdokhe college asidagi Kakching Kaithel fawba chatkhiba khongjat aduda reuse, reduce, refuse plastic free, feature our collective duty, say no to single-use plastic, yes to greener future, refuse the plastic, respect the planet, haibani chingba, wahai kaya iba placard sing season na kebigoloina na, chejai oina su yentokhe. Plastic free zone oihanbagi mathau taba amadung masigi importance atu punna khamina bagaloina na tungi miron damamta apaba Itribi ama sambat pada akoi college saru lazari haibasi ayangna miyang da thamjage loina na akoi punna sangjinmina dana asi ngasimak thengnari ba plastic sina ohelakpa phattaba amot akai amadi hawa nungsitta ahongba piriba ase khadam oirabasu handanabgi maikaiga government local khongthang support to the boina akoi na ngasi khongchat chachabu